Akasvani Imphal Chitrabhanu Chitrabhanu na pau pazari ahan bedamaru oiba pau. Mukhyamentri Nongthombam Biren Singh na hairi lamdam sigi yalomi singbu ngak sena ba Pradhan Mantri Narendra Modi amadi ate kendra gi luchingba singna thaurang kaya paikhatle. Assam ki Mukhyamentri Himanta Biswa Sarma na hairi siksa gi lamda ehenva infrastructure sangatnaba Rajya Sarkar na thaurang tauri amasung ICC Cricket World Cup ki ngarang sani ki ba match ta Varana England bu run chama da maiti ba pikre. Mukhyamentri Nongthombam Biren Singh na hairi Rajya se chakhonnabagi amadi yaifanabagi tongan-tonganba thaurang kaya paikhatpagi mathakta lamdam sigi yalomi singbu ngak senaba Pradhan Mantri Narendra Modi amadi ate kendrigi luchingba singna thaurang kaya paikhatle. Ngarang Kakching jilagi kairakta lupa koti tara mari rongi oigataba project sing jatra hunbagi thauromda Mukhyamentri Nongthombam Birena wafamasi phongdokhibani. Ngarang sangaki ba project sing adugi manungda kairakta wawgai tera urak phawbagi lambi amasung wawgai tera urak tegi Turel Mamai Phawbagi lambi amadi kairakta football ground ama sengapna chingba yauri ahan bagi project ani asina DRDA Kakching district na packet kadabani aduga football ground asina Manipuri Police Housing Corporation Limited na semgadabani. Mukhyamentri na hai Rajya se da hojik oriba phebam asina maram oiduna miyamna awa ana kaya mayoknari adumoinamak lamdam sida santi amasung tangdu leitaba phebam purukna ba honabaga loinana sarkar na chakwa tharangai thabak sing su packet kani. Mayang Imphal digi Kakching lamkhai yobo lambi semjinbagi thabak chei asigi loshilakpada horagani masigi damak kendra sarkar na lupa koti chamri marphu kaithokpa yarakle hainasu Sri Beria na makha takhi. Siraba ok sing Turel amadi labuk lamhang sing da hondok pidana ba Manipur Progressive Pigs Farmers Association na miyam da apil tawrakli. Cherol amadi association asina high African swine fever na maram oiduna ok sirakpadagi epicenter amadi infected zone oina laukthokraba mafam singda leina asim khata na sandaropa tingnaba sarkar na thabak pakhatpada miyamna mateng pangbiyu oglalon basingna mapandagi anaba lam ok lamdam sida pusan bidaktana association asina apil su tawrakli. Imphal West, Imphal East Thobal amasung Bisnupur Zilla da ngasi ayupung mga dagi numidang pung tara fawba curfew komthokli. Kakching Zilla na ayupung mga dagi numidang pung nipal fawba curfew komthokli. Tabiriba pawasi Akasvani Imphal dagini. Assam ki Mukhyamentri Himanta Biswa Sarma na hairi Rajya aduda siksagi lamda ehenba infrastructure sangatnaba Rajya Sarkar na thaurang tauri. Social media da thagalakpa warol amada Mukhyamentri Himanta Biswa Sarma na hai ing lising ani kunipan fawig manungda State of the Art School lising mari lingkhatlagani Mukhyamentri amadi Shiksha Mantri yauna hiramasigi matangda mifam amangarang pangthokre. Mukhyamentri hai lakliba chehi manga asigi manungda nongmada anawba school ani ini sanaba pandam thamle. Rajya manga da pangthokadoriba Bidhan Sabha mikhalgi damak rajji dol sina ngamjabi thaduna vote khombagi thabak khamthengna kalle. Chhattisgarh Vidhan Sabha mikhalgi ahan batang kakta Vidhan Sabha Kendra Gunda mikhal pangthokadoriba asigi damakta vote khombagi thabak kangkhannarakli. BJP ki President JP Nadda na ngarang Dongarghar amasung Pandaria Vidhan Sabha Kendra da pangthokpa mikhalgi meeting singda wa ngangkhi. Thorum atu damang na hai lising ani ahum dagi lising ani tara nipan fawbagi chehi tara manga asida BJP na Rajya asibu tongan bahiram kaya da chakhotpa purakpa ngamle. Amarom da Congress luchingba Rahul Gandhi na Kabari Dham amasung Rasnagon da pangthokpa mikhalgi releasing da wangang na dunahai karigumba Rajya asida Congress na sasan parabadi lam lejeda basimi sing da chahi amada lupa lising tere piramba adu lising tera da hengat lagani masigi matakta health insurance scheme gi sen from lupa lak manga dagi lupa lak tara da hengat lagani. Madhya Pradesh Vidhan Sabha mikhal gi merep chapisan bagi aroiba numit ngasini mikhal mathang thagi tera treta pangthokani amadi December ahum da board masing tigani hojik phawbada merep lising amma chonga nifu nipana makoi gi merep chesing pisilakre. Rajasthan Vidhan Sabha mikhal gi election notification ngasi thoklagani merep chapisan ba ngasi degi horagani merep chapisan bagi aroiba numit na mathang thagi taruktani masigi mathang da election bivang na thorang pumna maklokot peloire. Pradhan Mantri Narendra Modi numinini ki khongchata ngasi Gujarat ta thunglagani mangna hek thunglabaga Ambaji laisang da lai khurungani Mehsana da pakhika da tongan ba chakho thorangi project kaya Pradhan Mantri na sangagani amadi kharagi na jatra hungani Heng Kabadia da Chatuna Statue of Unity da Laikat Kani, Madugi Tungda, Rastra Ekta Divas Thorum da Susaruk Yagani,
mahangna mapam atuda tongan tongan ba chokha thorangi project kaya sangagani amadi jatra hungani around 5.0 officers trainers singi marfudra nipan suba common foundation course da Pradhan Mantri Narendra Modi wa ngangani Mapan Tharam Mantri Dr. S. Jayasankar numi marini gi Portugal amasung Italy khongchat hayeng dagi horagani Sri Jayasankar na Portugal da hayeng amasung hangchit legani Mapan Tharam Mantralana thadok pachiro laman hai Sri Jayasankar gi Portugal khongchat manung da mahaka phammana ba Jau Gomes Carvin Gogam leba ani gi marakta tongan tongan ba hiram kya da leneri ba mari gi matang da wari shanagani Madugi tungda Sri Jayasankar na matang thagi ani amusung ahum da Italy da chatkani magi khongchat manung da leba adugi mukok thongba luchingba kaya ga unagani Mahana Senate ki External Affairs and Defence Commission, European Union ki Affairs Commission amasung India Italy Parliamentary Friendship Group ki apun mamipam da wangangani. ICC Cricket World Cup ki ngarang sani ki ba match da vada na England bu ran chama da maiti pa pikre ngarang Lucknow ki Ekna Stadium da sani ki ba match da vada na over yankhai da ran chani kumapan logdu na England bu maiti pa pikhi bani. Kazakhstan ki koila ki khoni amada mai chalak pada yamdra beda miyo kun mathoi sire mafam adu da thabak shuba miyo chani yankhani thogi manung da miyo chani subna taru safaga da mafam sing da puthokre aduga asopa miyo tara nipana laikanari methane gas mai chalak pa oirangani haina thajanari ba thogdo adugi matungda miyo kun mathoi romdi thiba khangdana leri awa ana nanglaba miyo singi imungda Rashtrapati Kasam Jomna Takavyana awa ba phongdokre ngasi phongba pauche singi maru eba paugi da ma hauzi Ngangbam Amukhomba lere Amukhomba Thakachiri Chitrabhanu Naharugi Thodangda illegal immigrant drug amasung poppy plantation thingbada kaidongoida compromise khak tawroi haina Mukhya Mantri Nongthom Biriana phongdokiba wafam na ahan behaline tawri Ichel Express ta lupa crore 30 project urek uyung tamkhre santi hanjil hanna ba hoda ba loinana chakot tharang kayasu paikhatli haina Mukhya Mantri Nongthom Biriana phongdoki wafam na ahan behaline tawduna phongli Masigi manaba fau Manipur Mail Imphal Preface pongna from People's Chronicle na singo pauche singda su maroi paune phongnari sanali bakta pi levi naba lei silakta badagi sinai wi sing sinai sangkaba tanarakle lupa lising train thui piram ba rani fi lising ni fanda fau ba levi naba leraktre ha pauna aham ba headline to na phongri Shanghai Express Manipur edition da mayum thadol urba serogi mitai sing hanjin naba horakle ha pau amana aham ba headline to na phongri Shanghai Express English edition da kuki militant singna lamlai kendra amasung cycle kendra gi phum khara da nongna landar khre haiba pauna han ba headline tawri pungda famda linthoi ngambi amati hemanji mihat November 3 fawi manungda asi ba hakchang phangandrabadi khongjang changsin na wareb lau khre ba faw ama pauchi asiga hamba lamai da maroi faw na phongli People's Chronicle da Imphal dagi Chanapati Dimapur fawba helicopter service November amadagi haurgani haiba paw ama pauchi asiga hamba lamai da marui fawina phongwa thengnare huelan fawda laingang na irang asi center ga amatoina thabak tongminaduna chapchaba wadu sin purukna ba honari haina Mukhya Mantri na phongdoki wafam mama pauchi sigi ahan balamai da marui fawina phongli Manipur Mail da Bishnupur da security force na thiba humgi thabak chatha kre faw ahan balamai da phongli Imphal Preface da mapandagi landarak pasing sarkar na thengnana ba thorang paikhalli haina IPR Mantri Dr. Sapam Danjana phongdoki wafam na ani suba headline tawri Tamelong Times da traffic ki niam ning thi na ngak na ba Tamelong DC na one way license parking system chana na ba order thok reba pauna aham headline tawri Ganphu Mail da Mangailak Development Mission Society da environment kanwi matang da Tamelong da khanai na bi thorama pangthok reba pauna ani suba headline tawduna phongri Hills Hornbill Express da Manipur da Agnibi recruitment rally mathang thagi kunifan dagi hauragani haiba paw ama pawsi sida marui fawina phongli Chitrabhanu Takachiri Amukhomba aroiba da maruiba paw amukhana Mukhya Mantri Nongthombam Biren Singh na hairi lamdam sigi yalomi simbu ngak sena ba Pradhan Mantri Narendra Modi amadi ate kendra gi luchingba singh na thorang kaya paikhatli Assam ki Mukhya Mantri Himanta Biswa Sharma na hairi siksa gi lamda ehenva infrastructure sangat na ba Rajya Sarkar na thorang tori amasung ICC Cricket World Cup ki ngarang sanaki ba match ta vara na England buran chama da maiti ba pikre Paulo Siri